MAHEIROI Singda Science and Technology na piriba Kanaba Sing Ningthina Khang-Handuna Lamdam asidagi afaba scientist Puthoknaba Hotnaba Tangai Phade HAINA Science and Technology ki Minister THONGAM BISWAJIT na PHONGDORAKLI Manipur Science and Technology Council Mastec Imphal Northeastern Space Application Center NESAC Silong amadi National Institute of Electronics and Information Technology Nailit Imphal na sinduna Nailit pangthokpa National Space Day Celebration lisingani kungamari haudokpagi thoramda Minister THONGAM BISWAJIT na wafam asi phongdokladun hai miyoiba khunaida purakliba ahongba kaya si science leiramdrabadi laklamloi aikhoida thorakadaba khudongthiba kaya dagi aikhoina ngakthokjaba ngamlakliba si science and technology gi achogba maipakpa amani science na khunai asi saukhat hali aduga technology na miyambu nungai hali India si malemda mangzil thana chawkhat palaibak ama ohengi hairabadi sector khudingmakta thong manana chatminabagi tangai phadaba lei nakalam romda lamda masigi scientist kayana India gi singthaningai oiraba mission kayada achauba thodang lauduna India bu malemda saktakpada achauba thodang yarakpa si thaganingai ni Raghu Ningthozamna Chandrayaan 3 mission gi member ama oiribasi India macha ama oina chawthokjaba khaktanatana Manipuri ama oina lamda masigi miyamna pungning thogatpham thoi ngasi leiriba scientist singa sigi mathakta aphaba amasung ahenba scientist kaya puthokpa ngamlabadi science na ikhoida piriba kanaba singa si saruk chani hena piba ngamlakani maramaduna science and technology da MAHEIROI singna hena thawai yaushila hannaba MAHEIROI singda science and technology gi matangda ningthina khanghanbagi tangai phadaba lei hainasu Minister THONGAM BISWAJIT na makhata khi thoromaduda Department of Science and Technology gi Secretary Hungyo Warsing ISRO headquarter Bengaluru gi scientist Raghu Ningthozam NESAC Silong gi head GST scientist SFM Somorjit Nailit Imphal gi director N Devachandra amadi Mastec gi director Dr L Minaketan na presidium member singoina sarkya khi matamamda pradesh ka apai ningthoba leba puminami matam du daida apai gi laiba gari Manipur state darbar gi lai posi chairman apai Manipur gi state ki ningtho ko lamte aduna maram waraka apai valley khattagi administration amana pi ba khangan ba adu singi administration sida yawal da sida maram warga ngasi yawalam da maram warga apai gi state ngasi lai pot me am direct sa me am ba lai posi ne koi history nei na badar ka lai honorable chief minister su kana highway na su cabinet da tawi because maram de koi ngasi ai doctor oi ba ai IS oi ba aduga ai scientist oi ba nathre any oirakan da ai punchi nu ara chakki ne highway pot amada chatkre koi di apagi background historical background da kamai le rami akoi kamai na horok ki adu kamai le rami na rami highway posi yaw da bidu marum orga akoi ngasi akoi gi culture akoi punama ethics punama jingje mang koi pot amala ko sida society da yam society ji yam in danger koi pot le re